Nakal anigi marakta Khut Thanadaba Haibasida Yumpham Oiraga ngasi India amasung Pakistan ge Director General Military Operation Dgmo anigi marakta Wari Sanakhre hairi. Hiram masigi matangda News 18 ge report amana hai Wari sanaba adu India ge Dgmo Lieutenant General Rajiv Ghai amasung Pakistan ge Dgmo Major General Kasib Chowdhury anigi marakta sanakhibani. Wari sanaba aduda kari karam wafam puthoknakibage haibge matangda report asina file tauringai manung fauba chap chana khangba ngamkhide adumakpu leibak anigi marakta makha tana hiram amatada Khut Thanadaba Haibasida Yumpham Oiraga wari sanakhibani haina thajaningai oiba paugi likhun amana phongrakle amaromda Indus Water Treaty ge matangdadi wari sanaba aduda yawkhide haide Indian Express ke report amadana ngasi India amasung Pakistan anigi Dgmo sing wari sanakhiba aduda haukiba tang tarada leibak anina thongmai kapnadaba yauna tongan wafam singde yanakhiba sing adu amuk puthoknaga khanaki haire panba yabade India amasung Pakistan anigi Dgmo singna haukiba tang tarada wari sanaduna Kangfal Nongthak amade samudrada military operation amata makha tana jathadaba haini yanakhibane Wari sanakhiba adu numit marini chupna leibak anigi marakta ngamkhai lana drone amasung missile attack jathanaraba matungda pangthokhibani haire